ꯑꯩꯈꯣꯏꯅ ꯍꯩꯁꯤꯡꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯃꯇꯝ ꯌꯥꯝ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯗ꯭ꯔꯒꯁꯨ ꯏꯋꯥ ꯋꯥꯗꯅ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯃꯥꯔꯛꯁꯨ ꯌꯥꯝ ꯋꯥꯡꯅ ꯐꯪꯕ ꯌꯥꯏ ꯅꯣꯡꯃꯗ ꯄꯨꯡ 9ꯕꯨ ꯂꯥꯏꯔꯤꯛ ꯄꯥꯔꯒꯗꯤ ꯍꯦꯛꯇ ꯍꯩꯔꯅꯤ ꯈꯟꯕ ꯋꯥꯈꯜꯗꯨ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯁꯦ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯇꯥꯡ ꯃꯇꯝ ꯑꯃꯗꯤ ꯃꯑꯣꯡ ꯈꯪꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯒꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯍꯟꯗꯅ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕꯗꯨꯁꯨ ꯈꯪꯍꯧꯕ ꯑꯗꯨꯒ ꯋꯥꯈꯜ ꯐꯛꯆꯤꯟꯍꯟꯗꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯕꯁꯨ ꯌꯥꯒꯅꯤ ꯄꯨꯡ ꯀꯨꯏꯅ ꯄꯥꯔꯤꯈꯩ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯛꯇ ꯍꯦꯟꯒꯠꯄ ꯅꯠꯇꯦ ꯃꯤꯅꯤꯠ ꯈꯔꯗꯪ ꯄꯥꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯑꯣꯡ ꯆꯨꯝꯅ ꯄꯥꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯊꯨꯅ ꯍꯩꯕ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯇꯧꯅꯕꯒꯤ ꯃꯇꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯁꯨ ꯍꯦꯜꯂꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯇꯒꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯕꯒꯤ ꯃꯑꯣꯡ 10ꯒꯤ ꯃꯔꯝꯗꯅꯤ ꯀꯥꯡꯂꯣꯟ 10ꯁꯤꯡ ꯉꯥꯛꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯇꯝꯁꯨ ꯆꯪꯍꯟꯗꯅ ꯅꯪꯅ ꯀꯣꯛꯇ ꯍꯥꯟꯖꯤꯟꯅꯤꯡꯂꯤꯕ ꯄꯥꯔꯥꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯟꯖꯤꯟꯕꯗ ꯌꯥꯝ ꯆꯥꯎꯅ ꯇꯦꯡꯕꯥꯡꯗꯧꯔꯤꯕꯅꯤ Number 10. Music without lyrics. Ishay mayek yaudaba music. Haidi jantra khaktan khongba makhalgi ishay nongmai. Khudam oina guitar, piano, sitar, violin. Makhalgi jantra singse khaktagi oiba sur naiba ishay. Bigyan gi matungina harib sigumba jantra khaktangi oiba ishay nongmai si targa larik auraiba matamda larik aurairiba mido puling sangbe henkat ali hairi. Adom su sigi technique se mathau tawi tawde amutang changimbiyo. Number 9. Subject variety. Apaba subject ama natragani matam sangna sum kuina paraga laibagi mahutta makhal matel subject sing hong duna pabana brain bu nungai heli brain bu phaksin hante brain bu haining handraba phaksil halaba para kuina phaba ngamdaba tabane aduna ngasidagidi apaba subject ama khakta kotha paraga laibigano honga pabiyo Admission open. Dipsy guidance wangzingna lakliba July 2022 stage class 3 dagi class 10 phawgi manungda leiba satra singdamag courses ahum puduna laksari courses singa today number 1 English reading and writing number 2 Hindi reading and writing and number 3 English grammar Dipsy guidance linkhajarakpagi pandamde English Hindi iba paba ngamhaudraba natraga sonba ngangsing marik chumna iba paba haihalakpa English grammar hainingba satra singbu basic level dagi taktuna mapung fana haihanba harib sing Dipsy guidance ki achetpa pandamde offline amadi online classes animaki khudong saf supizari course amagi fees ai ₹2000 khaktane ngasi form lobi ho satra kundagi hena lawzaroi form phangpham Tombi stationery amadi biru stationery Wangjing Bazaar akupa marol gidamog screen da hapsari number state da ngasima pau phawbirao lawsingi pakni Dipsy guidance Number 8 Take breaks ngahang pothaba Aikhoina larik pari ni dana pung ani hong kasi marakta sumbo pothadana straight ta pathaba masi yam chawba soiba mane minute yankhai larik aurairagadi minute 10 pothabiyo aduga minute 10 ki matungda pung amamuk larik paba taragadi madugi matungdadi kharagi hena kuina pothabiyo brains ta e hena fangnanaba hawgalaga tingli yangliba tingthokpa hakchang da kanagadaba chapot amok hek chathokpa jagoi ka ngak sadokpa natraga khona ka swaiphaw hek chathuba harib sing stawna aikhoina ngasai pakri paradu hena ningsingba amadi amuk hana pathage haragasu pungning changba helalle Number 7 Make a plan and keep a goal Nasana tawdaba singdo mathang manaw yathokna thamba made ai ngasi pungkhai natraga pung amasigi manungda sigi topic sima natraga paragraph sima haitaba yade haibasgumba pandam macha thammaga larik oraiba asumna sima tawdaba yade sima haitaba yade haiba pandam mamag loinana larik oraiba taragade pandam du phangnaba honarakpa matamda pungning changba made thuna haibase hele Number 6 Teach the content to someone nangna khanglibadu kanagumba amadamu takthokpa Aikhoina isai tomta khangnaba pababudi paribadu madu kanagumba amadamu takthokpa ngamnaba mongda pabasna hena kupthana khangba made kuina ningsingduna lehopgi changsi yam hele masi bigyana haiba wafamne mi amada takpiba ngamgadabgi changyongna khangkiba para pak kauroi haibane Number 5 Hakchang sajal tawba Aikhoina hakchang sajal tawba matamda aikhoigi brain da marang kaina fanghalle
Maramsna aikoina ngamjaragadi larik paadringi mamangda minute kuntang hakchang sajal tawragadi aikoina horen larik paaba matamda puning chang behengan halle masna aikoina hainaba honnariba parasingdu thuna haihinbada yam chawna tengwange aduna nimit khudingi ayukta yam drabda minute kun kuntradang waribasu hakchang sajal soidana tawbiyo. Number 4. Take notes and make notes. Vigyan gi matungina simasu thisinbadagi chummi haiba khangba ngamle madadi aikoina pariba natraga wazana takliba parado madugi maruiba matangsingdo aikoini isagi oiba mongda isinduna thamba note semba sumdo usna khangkiba para pakpak kawhandaba matam sangna ningsingduna lehenbada yam chawna mating pange. Note sembusi isai-sagi paba nungaijagadaba mongda machu-machugi muksizanaduna iba yai topic tuga sana-sana ba lai yekisu yai. Number 3. Sleep. Tumba. Aikoini brain si potahanba yam maru oi. Maramsina aikoina numidang thengna larik paaba se tawruidabane. Numidangi matamda ahinga tumdabi thunnungaga larik paaba se masi apangba thawsuni apangba larik kupane. Brain na pothajagadaba matamda pothandana larik pasinba se masi kuina ningsingba ngamoi kawne helakane. Ahing tumdana larik paabana ayuk nungtalgi matamda hakchang chok thanaba atopa thabak thorumsing tawba ngamdanabagi achowa maram soihalle. Maramsna aikoini yarimkhai ayuk nungtalgi matamda larik paagadabane numidang thengna larik aurairoidabane numidangdi ko nakhoga tum thokadabane. Number 2. Keep your phone away and start studying. Larik paadori hairadi nangi phone do paibiruranu nanaktasu thammuranu khara lapna atopa kaamadra kaino thambiruro. Phone do nanakta thammagade phone do live update singdo yengba polakpi yai. Hoi nangna wakhal lepa phone do niyam chumna sizinaba ngamboirgadi fai natragadi pukning changna larik paage haragadi phone lapna thambiyo. Number 1. Study table. Larik se kadaida amadi karamba mafamda paagane. Nangi larik paafam ama tongana thambiyo. Maduda table amaga chokri amaga tharo. Aduga nangna larik auraibada changadaba pot khudingmak suna thambiyo. Khangjanbiyo larik paaba matamda chokrida phamaga paabiyo. Masna nangi hakchanggi phirei chumna lehengani amadi wakhal pak phakchilhalloi. Phamungda larik paagano madu tumphamni montharakpa thugani pungning changbi ngamoi. Nangi larik paafam kaadu mangal matik chana phanghangadabane changhangadabane. Mangal se tunglomdagi lengjum mathak lalaga lakpa natraga mathaktagi lakpana khwaidagi na fai.